मरुइबा पाउदा लेबाकिदमा अफब थबक अमा तौनबा होटनबदा येतपगी महुत्ता पुन्ना अमता ओइना थबक तौमिनरबा मतमदता अखोइबु मालियमदा नमथबिनबा लेरोइ हाइना सरकारगी प्रेसिडेंट थोक्सोम सोमेंद्रना हाइख्रे खुरुमजरी Am-Istv की पाउमिंग ताबिरबसिंग तराम नौचरी हौसे पाउसन पिजरी इमा लेबाक मणिपुर कंसी लेबाकिदमक थबक तौसे इमा लेबाक नुसिरबदी लुप याउबिगनु इमा लेबाक कननबा पुन्ना होटनमिनरसी हाइना डेवलपमेंट एंड प्रोटेक्शन यूनाइटेड वॉलंटरी ऑर्गेनाइजेशन नंबोलगी जनरल सेक्रेटरी थोक्सोम लंगजुंगबना हाइख्रे वफमसी नंबोल ओइनाम कोंथौजम वांगोय अमदी नाउरिया पखंग लाकपा एसिदा अफब खुनाय अमा सागतुना सखतपा अमदी ममा लेबाक नुसिबगी वाखलोन पोक्तुना हिरम खुदिमक्ता मांगजिल थानबगी पांदमदा सेमकिबा डेवलपमेंट एंड प्रोटेक्शन यूनाइटेड वॉलंटरी ऑर्गेनाइजेशन गे 50 सुबम मपोक कुमोन के मरी लेना पांगथोकपा थौरमदा हाइखिबनी थौरमदुदा ऑर्गेनाइजेशन अदुगी लैखिद्रबी लुचिंगबसिंगी फोटोदा लैसु कटलबा तुंगदा पांगथोकपा थौरमदुदा टेक्सम इवोजो एक्स चेयरपर्सन नंबोल म्युनिसिपल काउंसिल लेना एडवाइजर DPUVO मोंगजम इवोहल एडवाइजर DPUVO रिटायर प्रिंसिपल नंबोल L सानोई कॉलेज डॉक्टर खांगेमम सामुंगो एडवाइजर DPUVO चेयरमैन टेक्निकल कमिटी मणिपुर वेटलैंड्स अथॉरिटी के सुलेश्वर वर्किंग प्रेसिडेंट DPUVO नंबोल अमदी तावरेम खाव खुमन प्रेसिडेंट DPUVO सिंगमना प्रेसिडियम मेंबर सिंगोइना सरुक याखी लमजिंग मरम मखा ताना ngasi मणिपुरदा सखतपगी महुत्ता मनिंग हलकलिबा अमदी लिंजल मानद्रिबा असि अखोय मसेल पुनसिन मंगमदबा आइगे लुप मीगी लुप हाइना खाइदोक्तना अमना तौबदा अमना सरुक यानदबा लोइनना CSO सिंग लालहौब ग्रुप सिंग अमदी राजनीति वाला सिंगना मागी ग्रुप सेमदुना मसागे तखलिंगैदा अखोयगी लेबाक अखोयगी इरमदम लेखा तारकपगी फिबमदा लाकबनी मसिगी चनबी असि तोक्तुना अखोय अमतो ओइना पुनसिनदुना इमा लेबाकी दम पुन्ना लेमिनदुना लमदम असि अहोंग मम पुरकनबा होटनमिनरसि इसा इसागी हाइबा वखलोन आइगी मीगी लुफ हाइबा थादोक्तुना अबोनबगी सक्तम सागतपदा पुन्ना थौदांग लौमिनरसि हाइना मखा ताखी लुपी यामन सिंगसु पैसे तोखाई ताबगी पोटमा लई मणिपुर की सिविल सोसाइटी में मसिंग यामनबा लालहौबसु मसिंग यामनबा राजनीति तौरिबा मयामसिन क्लबसु थुगाइबा निसाब थुगाइबा अखोय लोइना थुगाइना बने मसि से लोइना तोकांदा अखोय पुनसन मिनसी अंतंग पुनसन अकांदा अखोय कयाम यामना मसि पुनसन बगी कानाबदो अंतंग लौसे थौरम अदुगा मैलेनेना सरकारगी प्रेसिडेंट थोक्सोम सोमरेंद्रना मकाताना ngasi lamdamasi toksinaba oidaba ngangba kayana lengak lon tawbadagi imaleba asi awafamda tabani isagi oidaba thiruba khoi khudima wakhal taminarasi manipurna lisigamaga samapani fotere ki matungdagidi aikhoi masal punsinaduna lengjel manana thabak tawbagi hainabi laktre laglaisu hairaba kayasu wakhal manadre amana haiba amana longna dabagi khudamlai maitei na scheduled tribe status ta hanjinjaragi haina lauriba asi khara amana yaningdaba asina khudamni पांदम अमा फंगनबा होनबा अमदी लेबाकिदम अफबा अमा थबक अफबा अमा तौनबा होनबदा येतपगी महुत्ता पुन्ना वखल तामिनदुना लेंगजेल मानना थबक तौमिनरबा मतंदता अखोइबु मालेमदा नमथबिनबा कनासु लैरोय हाइना सोमरेंद्रना मखा ताखी सिजु तोक्सनबा बयामना अखोइगी रिप्रेजेंटेटिव ओइबुदैनि कोइ ngasi सोइबस आइगी ओइजनबा फंगे हायगदि अफब कोइ लोइ काउथेबा फादिगी लारि हाइदना हाइतो बहौसि लोइ तवेबा मणिपुर चन्नरियमा सिगुम वाखन मानदा मसि सेंदप पकंदबा लीडर अखोइ मसिनबा सोरिसे इंटेलिजेंस सिंग अखोइगी CSO सिंग असे अखोइगी लिंगजेन मानदबा 1947 मणिपुर निंखा तंबदे हौलो हौजु हौजु कोइ लिंगजेन मानदबि डिसेक्ट अमा कोइ याउरि मसि कोइ लोथोपम चांगे थौरमसिग मरि लेनेना फाउंडर मेंबर्स regular donors, donor well-wishers, public leaders, altruist philanthropists amadi CSO singda achambal lengyan amamam piduna ikai khumnaba utki State Highway amasu oiba welcome to Kumbi dagi wangu fabugi lambigi pothole mensinbagi thabak chahisigi July thada Kumbi Bazaar Development Committee luchingduna tongan ba lupmadiga loina miyamgi matekna lambi semkhiba adu mapung fana Loishin Kidabadu BJP Kumbi Mandal ki President S Angau Sanana Miyamda Lambi asi MLA tha anigi manungda Lambi asi backtopping tauragani haina Miyamda hairambadagi tokibani Miyamda hairam kiba matam tha ani
फाउबसिदा अथॉरिटीना लंबी असि सेमजिनद्रबदी प्रजा मियामना अंगamba mateng tongnaraga pothole mensinbagi thabak makha tana toragani haina Kumbi Bazaar Development Committee ki chairman social activist Zaya Khangemamna phongdorakli wafam asingasi Kumbi Kaichel da mapung oiba thodang lokiba tongan ba association sing e-rickshaw auto bus amadi farmers association sing miho sing yaung na pangthokiba pawgi mifam amada phongdokibani social activist Zaya Khangemamna hai balambi semba asi PSE Kumbi fawba pothole melaga makhataba asidi tha ani asi ngai khisi haiduda ngai jarakpani haiduna local MLA da lambi sigi matang da taksin badasu MLA gi awaba yenglaga leibak sigi oriba laitalari gi praja miyam gi satok sasinda thengnari ba kudong chadba kya sigi khanduna miyam gi damak ngamjaba kharadang tawjaba sida kanagumba atopa amatagi thongsin leite makha tana hai AC asigi mapi mapa oriba MLA na miyam tinma mifam amada politics su yaudaba ngamjaba khajiktang leibaki tawjage haiduna thoksarakpa aikhoisi miyam da yamna lan uhan mamong manba miyam dagi paisa khairaga sorok semba pocket lumpa amma fawbulaitaba mina sorok semba makhatana karigi lambi semdabano haina media da phongdokibadu BJP Kumbi Mandal gi president S Angau Sanana miyam da MLA na lambi semlagani haina thajaba pibadagi tokibani haiduna praja miyam da lan uhanaba wafam sing miyam gi mapi mapa ama oina concern MLA ama oina asigumba lebaki thodang logjariba praja ekhoibu appreciate tawbugi bahutta hanthaba thakta karyam nabi basi condemn tawjari matungda ngangbiganu praja ekhoibu nusibiduna concern biraga sakhat thaurangi thabakta setminabagi mahutta hena ning hannaba thawong chacharakpasi tawbiganu hainasu MLA gi mafamda appeal tarakli Honorable MLA na koila thabirani haibagi thajaba mandal gi president na koida pibiram badugi matungina akoina makhata na lambi se semgi dabani tha ani manung da haigi bani tha ani zigi manung sida karigumba authority na lambi se sembirataba oiragadi akoi leibalai taba prajamiyam hupna angamba mateng pangnarakanda ngamnana ba koina tangi ba targeto adugi matungina semjagani prajamiyam da sumaina lan uhangadaba mawongda pawphongbi ganu kendra magi council MLA ama oina asigumba wana hona zaribal khoibu appreciate tawbibagi mahutta yamna handhaba thakta karyam nabiba usit thawoidana ngangbi basidi condemn tawjari masimadi matungda tawbiganu pawgi maktana tenba prem talawjari matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Liver Cirrhosis and Liver Cancer Clinic for Liver Transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longcham, consultant medical gastroenterologist, from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada! Hindi magigano. Ano ba tamo? Sige yung say, next time tinacheksin na laksilaga tamo ka ba nine? Dadarang se, juhar habaga am takidrabo. Asum na, mayam na machalbog na option lugum. Masige yung masibog, aso yung anto ka dapat agi. Next time tinang seli. Next time juhar habaga yung laptop na nabasim ba ni? Zaman check mo isi na na concrete katok na tinago matanda. Kapag mo amok tuhan na hinggal adli. Next time strength is in the quick. Break matong na taram namok sari makataba pawda. Gurukula Cultural Academy GKCA gi taratare Suba Foundation Day amasung ilisangani kun mga kuntaruki anoba production Sridham Keku Fongba dance drama gi inaugural thauram bangthokre
Zain Manipur Dance Academy gi Auditorium Hall da pangtok pataramda Manipur Legislative Assembly gi Speaker T. Satyabrata, GKCA gi President M. Gunindro, Sangit Natak Academy gi Awardee N. Amusana Devi, Director JN Manipur Dance Academy Imphal P. Vilasna Thoram gi Athoiba Mitholen Singh Oiki. Thoram aduga mai lenena sahi gi biba Gurukula Memorial Award JSC gi oina Jingmairong de gi Pungi Oza Namairakpam Manglem Babu amasung konung mamangdagi isai gi Oza Yumnam Samuda Sel amasung certificate piduna ikai khumnaki. Thoramatuda Manipur Legislative Assembly gi Speaker T. Satyabratana Manipur gi culture gi fazaraba unamagna singthanai adubu aikoi gi culture asi makha fana karamna singthagani haibasi Khanna Minaba Mathautai Gurukula Cultural Academy gi sahi tara taret ki khongchara sida Taukiba masung lakadaba sahi singda kari tawgani haiba leplaga thabak tawsi hena tung koina mapung fana mathau tawminaba oiminasi haiki Haine mapam puni muita Manipur gi culture si singthani na leitana baje hai leide dum leiba mathi pong phajena mapung phana sakai rum namda dum na leiba talent sing do koina kamaina maka han satu ande de hai basi khalaba mathau tai na khalle apoi sei ta tre lai ro phong chet si da kari experiment lo le makha ta ba la ka da musum shang chin na sei sha ma chatu ngam bu su bi shunu adu da kari target to ko thak to ni ha basi so ko yin chin mathau tai na khanje Resila Padamariba Pau Amana Pizari Lebaki dama afaba thaba ama tongna ba honabada yetpagi mahutta punna ama toya thabak tongminaba matamdada aikhoibu maliamda namthabina ba lairoi haina sarkar gi president Thoksom Samrendana haikre As public and the Am-Istv Manipuri Pau matang sa lojare ning tabi si mamakana kulunjare